Manipurgi tongan-tongan mafamsingda Assam Riflesingda Kuki militantsingda phone mating panglapagi mayokta amadi Torbung Banglada Kukigi mongfam oiba yaroi haiba saruk ama oina ngarang wangkai kongba lambigi nakyeta khundariba miyoisingna khutta maira paiduna kholau kya laubaga loinana miyamgi khongchat chatke khongchat aduga mari leinana wangkai kaithal asangbi nupi maruki secretary Haisnam Surekhan hai haukiba me ahumdagi hauduna Kuki militantsingna maitai khunaida khut tharakliba asi faubada India ke Prime Minister Narendra Modi na thokliba irang asigi matangda tumina lesson kiba amadi Manipur ke MLA Minister Singh nasu irang asigi waroshin ama purakna bahona dribasi miyam na pende haike athuba matamda assembly mifam pangthoktuna irang asiloshin bio lauri ba asida India government amadi Manipur lengang na tana tasinadaba amadi una usinadriba karigino hanglakle thokli birang asiloshin ba India lengak amadi Manipur lengang na Punna famina na wari sanabi haina fongdorakle. Megi tang humdagi asuk puina kuki singa maitega lan sona dana la ibasida India ko megi khoi prime minister na tumina laithokiba aduga khoi Manipur gi chief minister su makataba minister Singh su tumina laithokba haibase akhoi pm tabudagi ngasi akhoi nam asi laujabani athuba matamda Manipur gi irang se lan se loichang bio haina khona laujabani